Ngachi numida wairam phone ki ba kangla paudagi maru oiba pau khara khangatsaraka miyamda khudo tamjake. Kuki singi athingba marakta CM helicopter da CC pu da chatkre. MLA Balte gi aroiba mathau mangamda saruk yakre. Kuki nansu group ama oiriba UKNA amasung Kuki CSO kaya gi athingba marakta Chief Minister Yomnam Khemchan nga sisiro zampur da chattuna Laikhidraba Thalon ashigi MLA Bongjangkim Balte gi aroiba mathau mangamda saruk yakre. Loinina Laikhidrabagi mafamda laikatuna ikai khumnaba utkre. Lising aniga subna kulhumdagi me ahumdagi haurakhiba Kanglup ki irang adugi matungda ihan hanba oina Manipurgi Chief Minister na Churachandpur khongsa pangthokpa haibasi handaki asina ahanbane. Chief Minister Yomnam Khemchan Churachandpurda lakadore habagi pau phongbadagi UKNA amasung Kuki CSO singna tote sadang laukthokduna ngarang numidangdagi hauna Churachandpurgi mafam kayada yamlaba Kuki protesters singna lambigi mafam kayada tayar maithaba uwa faijinba amasung barricades sing thamdana kana amada chathok chasin tawba yahankhide. Kaithal amasung dukana jingbasu thonglonki security force ki makedagi su Chief Minister gi Churachandpur khongsat manungda pamdaba thokdoksing thoktuna bahaiduna akanma mongda section thorang sing laukhatki. Kuki singna akanma protest kaya chatharabasu Chief Minister Yomnam Khemchan helicopter da manga suba Assam Rifles ki headquarter da thunglaba matung akanba security galonina new lamka gi Dorkhas bank ta laiba Laikhidraba MLA Bongjangkim Balte gi yumda thungki loinina Laikhidraba gi mafamda aroiba oina laisu katuna ikai khumna botki. Chief Minister gi khongsat aduda thanga AC ki MLA Tongbram Robindro su saruyaki. MLA Bongjangkim Balte gi mafamda Chief Minister yang tunga job proof ki CSO sing lanai miyoi sing amasung mahakna hinglingaida khangna chanaramba kayana saruk yarabaga loinana ikai khumnaba utpagi tharam adu loiraba matungda Dorkha bank da laiba YPA gi semestry da lairon jambagi tharam adu pangthokki. Khongsat aduga mari laidina Chief Minister na phongdokhibada Laikhidraba Bongjangkim Balte ase yamna ingtapa misak amani lising aniga subna taratareta mahakna assembly mikhalda mai paklaba matung assembly gi speaker oina lairingai matamda MLA Bongjangkim Balte ase thengnaki. Loinina Laikhidraba MLA asi matam aduda mahaki khwaidagi naknaba marup amas oiki. Kanglup irang manung lising aniga subna kulhumdagi me marida MLA Bongjangkim Balte miyamgi mob amana aso apa nangkhibagi thaudo adu mahak ngasi suningsingli thaudo adu mahaki oina yamna nungaitaba amas oiki. Numit aduda state asida thoklebe irang ase matau karamna control tawgadagi haina khanna nainaramlaba matung lamfelda laiba mahaki quarter da hankhibada laibak thiba thaudo adu thokhibani. Numit aduda karigumba mahaka laminaramba taravade MLA aduna nangliba Khudong thiba thaudo adu thoklomloi haiki. Tharam asiga mari lainana Chief Minister na Churachandpurda laktanaba tonga lup kayana athingba piriba asiga mari lainana mahaki maikaidagi virtual oina Union Home Minister Amit Shahga wari sanaki. Loinina Union Home Minister gi advice matung inna tharam asi yaramlaga thuna hankinaba yanaba bairota lakhibani. Laikhidraba MLA asigi imung manung asi mahaki imung gumbani maram aduna makhoiba matam chuppada mateng pangani haiki. Makha tarakpa pauda Union Home Minister Amit Shahna ngasi Manipurgi security situation review tawgadore. State asida hauji singi district singi tonga mafam kayada Kuki amasung naga anigi marakta yomai thanaba amasung hana sunabagi thaudok kaya thokliba asiga mari lainana ngasi Union Home Minister Amit Shahna security review meeting pangthokani hana national media gi report amana haire. Pawasina makata na hairibana security review meeting asida state asigi security advisor Kuldip Singha Manipur Police ki DGP Mukesh Singha Director National of Military Operation DGMO Assam Rifles CRPF amasung BSF ki DG Singh su yawadari adum oinamak hairiba review meeting asida saru yagadariba singi lista
State asigi Chief Minister Yumnam Khemchan amasung Home Minister Govindas ani yaude. State asida PR revoked tawkraba matung February 3 Chief Minister Yumnam Khemchan lusingba anoba lenga ama lakhraba matungda State asida tonga ba hingsagi thawdoksingda laikhidraba migi masing asi nifurom sure Haujik su chingi district singi khul macha singda nungti numi khudingi hingsagi thawdok kaya thokre February 3 Chief Minister Yumnam Khemchan lusingba lenga ase lakhraba matung ahamba oina maskunda Union Home Minister Amisana chair lauduna security review meeting pangthokre hariba security review meeting aduda Union Home Minister Amisagi maikedige state asida drug cartel singi mathakta akamba operation chathajuna mapung phana laksinava amasung haukiba chahi lising aniga subna kulhumdagi me ahumdagi state asida maite amasung kukizo anigi marakta thoglakkiba kanglupi irang asina maram oiraga mayum maikei thadokuna lanjena duna relief camp da laidiba IDP sing athuba matamda makhoi gi hanagi mayum maikei singda khunda leita hannabage thabak paikhatnaba akanba directive kaya pirakhibane adoba hariba thabak sing adu hauju phaba khoma yangsingna changsimba ngamdaba sina ngasi Union Home Minister Amisana chair logduna pangthokadoriba review meeting achida Chief Minister yaurakhigadra haibasisu asaba wahang amadi oide Union Home Minister Amisana chair logduna pangthokadoriba review meeting achida singi district singi tonga ba mafam singda nauna kuki amasung naga anigi marakta hingsagi thawdoksing thoktuna misi mina mayoknariba amade kuki yauna India government ga peace talk amasung su sign tawnariba state asigi lal harop singna ground rules sing aduk ngakna chatabra haibadugi matangda khanaraba yai mifam aduda police ki army dagi lut tawkhiba khulai sing recover tawba amasung Myanmar dagi nauna refugee kaya changsilakriba asigi matangda khanaraba yai haina paw asina makatarakpa pawda Kuki militant singna Sempat naga beles mai thakiba condemn tawi ngarang nungthil pung marirom taba matamda None district ki nungba subdivision ki manungsanba Sempat naga beles ki yumsing tumna mai thakiba ki thawdo ado Western Kaman naga beles karna akan mamongda condemn tawi haide lop asina thadorakpa jeol amana haidibana Kuki militant singi maikedi naga singda ngahak laitena kai haubagi thabak chatharabasu pukning phathaduna communal conflict asidagi thaidokuna lamdam asida santi puraknaba honaduna lakhibani adu bulup asina santi thamnaba honariba kaya adugi mayokta ngasi chu makhata na kuki singna attack chathaduna Sempat naga village ki yum kaya mai thakhre kuki militant singna naga mijam taruk hatkiba amasung Sempat naga village ki yum kaya mai thakiba thawdoksing achigi matangda state amasung central government ki makedegi athubada justice phangangadavane ngahak laitena ground rule violate tawriba kuki militant singa inariba su agreement kudakta abrogate tawgadavane amasung karigoma miha mipungi thawdo asida chenariba miyoising phaduna sairak pigadavane KNFPSC terrorist organization ama oina lakthokadavane KNFP gi chief kamari lainariba mahakiloinabi Nyamja Kipjen Deputy CM gi phamdagi lakthokadavane Nagal khul singda mapung phaba security protection pikadavani loinina awaba taraba imung khudimakta compensation amasung rehabilitation pikadavani government amasung protected land singda ain kaina laidiba khul sing eviction togadavani kuki militant singna ngahak laitena sugi marumda naga mijam singda terrorism gi thong chathariba se akamamongda condemn tawi su agreement asep miha mipun amasung yumai thabagi thawngsing ase kopchenduna thambagi khulai ama oire thawdoksing asigi justice thinthariba makhai asigumba pamdaba thawdoksing asi thokani loinana indigenous naga rights singaknabagi damakta maduda thoklakpa afa phatigi daita pumba Indian security na fugadavani civil society organization human rights group amasung international community singna asigumba Taylor ki thawngsing asigi mayokta tumina laishiloidabani naga miyam ngak senba haibase Western Kaman naga beles gar singi thawdangni loinana aikhoigi phampham thokpa hak sing ngak sena pho honabada jingnaba amata leiti haiki makha tarakpa pawda
नोंमै कापसिनबदा चेनबसिंग पुंग कुनमरी की मनुंग फादरबदी जिजिम लंबी थिंगजिलगनी कुकी नारको टेररिस्ट नि चिंगनबसिंग नंगारांग नुमिदांग पुंग 13 कुलुम ताबदा तोरोबुंग मनिंग नोंमै कापसिलखिबगी मतंगदा लैंगांगना मतिक चाबा थोरांग लखत्रबदी जिजिम लंबी दा इकोनॉमिक ब्लॉकेट तौरगनी हाइना लूप तरेना थदोरकपा जॉइंट स्टेटमेंट अमन हाइरी चेरोल असिन हाइ तोरबुंग अमसुंग मसिगी मनाक नकपा मफमसिंगदा नोंमै कापसिनदुना मिचम मियामदा अकी अखंग पोअनबगी थौदोक हंदकना अहानबा नते हिरम असिगी मतंगदा मियामना कयारक हना वकतपगा लोइनना सेंट्रल फोर्स मतिक चाना लैरबसो एटेक चथरकलिबा मियोइसिंगी मथक्ता मतिक चाबा थबक अमता पाइखपा ngamdana लाक्ले लैंगा अमसुंग मरी लेनबा अथॉरिटी सिंगना तुमिनेला सिंखिबदगी एंटी सोशल एलिमेंट सिंगना मिचम मियामदा हंजिन हंजिन एटेक चथरकपनी मिचम मियामगी पुंसी खुदोंग थीबा मायोकनगदरोबा तांजा असिदा तुमिने लैथोकपा यारक्ते पुंग कुनमरी की मनुंगदे एटेक चथरकलिबा मियोइसिंग अदुगी मथक्ता मतिक चाबा थबक लौखलकदबनी करिगुम्बा मिचम मियामगी पुंसी अमसुंग लन थुम अपीबा मतमगी मनुंगदा मतिक चाबा थौरांग लौखलक्त्रबदी लूप तरेट असिना मियामगा खुसमनरगा चंगसिनबा डेमोक्रेटिक ओइबा खोंजंगी सरुक अमा ओइना जिंजिम लंबीदा मतम कक्तबा प्रोकेट तौरगनी हाइना सेओल असिना मखातान हाइरी मखातारकपा पाउदा सिविल सेक्रेटariat की एम्प्लॉई सिंगसु ngasi थबक लेपख्रे निंगथौकाबा नुमितगी कंसिनगदोरी मणिपुर लेंगा की एम्प्लॉई सिंगना तोंगा तोंगाबा डिमांड सिंग तालादुना थबक लेपगी खोंजंग चंगसिलकलिबा असिगी सरुक अमा ओइना ngasi मणिपुर secretariat सर्विसेस एसोसिएशन सु याउसिनदुना थबक लेपख्रे लाक्लिबा निंगथौकाबा नुमितगी खोंजंग कंसिनगदोरी